सेना इमालोंदा मैते लोंदा ओइना फजना हाबिको आत्मा शांति करी कना अमत यहन थैंक यू अदु मोय सिदा लाइरिबा बेक लाइरि सिंसि ओहला कन ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ RPF PLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯒꯨꯂꯨꯒꯤ ꯂꯩꯔꯣꯟ ꯆꯟꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯂꯝꯗꯝ ꯑꯁꯤ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡꯗ ꯅꯤꯡꯇꯝ ꯂꯥꯃꯤꯅꯆꯥ ꯂꯥꯛꯆꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯉꯁꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯔꯝꯗꯝꯗ ꯊꯨꯡꯂꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕ ꯑꯣꯏꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇ꯭ꯔꯕ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯂꯥꯡꯊꯦꯡꯅꯔꯝꯕ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯃꯔꯨꯞ ꯒꯨꯂꯨ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯅ ꯊꯣꯟꯖꯕ ꯕꯥꯕꯨ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯄꯨꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯄꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯏꯁꯥꯅ ꯂꯥꯛꯄꯤꯕ ꯒꯥꯔꯤꯗ ꯑꯃꯗꯤ ꯈꯣꯡꯅ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯄꯤꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥꯅ ꯃꯇꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯁꯥ ꯆꯥꯎꯅ ꯊꯝꯖꯔꯝꯕ ꯅꯤꯀꯣꯜ ꯅꯥꯀꯣꯜ ꯍꯩꯇꯕ ꯑꯆꯥꯟ ꯃꯤꯔꯥꯏ ꯈꯥꯏꯗꯅ RPF PLAꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯍꯩꯔꯣꯛ ꯍꯥꯏꯕ ꯂꯝꯗꯝꯗꯣ ꯃꯗꯨꯗ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯣꯊꯥꯖꯈꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯅ ꯍꯥꯏꯔꯝꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯂꯥꯛꯇꯨꯅ ꯍꯩꯔꯣꯛꯀꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯔꯦ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯅꯥꯀꯣꯟꯕꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯉꯁꯤꯗꯤ ꯍꯩꯔꯣꯛꯀꯤ ꯅꯨꯡꯁꯤꯔꯕ ꯂꯝꯗꯝ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯃꯈꯛꯇꯪ ꯁꯥꯒꯠꯆꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯂꯩꯔꯣꯟ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯅꯤ ꯂꯣꯏꯅꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯃꯍꯥꯛꯄꯨ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯂꯝꯕꯤꯗ ꯂꯩꯔꯤ ꯂꯝꯕꯤ ꯏꯌꯥꯔꯄꯣꯔꯠꯀꯤ ꯂꯝꯕꯤꯗ ꯃꯍꯥꯛꯄꯨ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯔꯣꯏ ꯀꯌꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯊꯧꯕ ꯃꯔꯨꯞꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯄꯥꯝꯖꯔꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯅꯤ ꯑꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯤꯗꯨꯅ ꯑꯔꯣꯏꯕ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣꯟ ꯆꯟꯕꯁꯤꯗ ꯑꯉꯝꯕ ꯍꯩꯔꯥꯡ ꯑꯃꯇꯪ ꯀꯠꯄꯤꯗꯨꯅ ꯑꯊꯧꯕ ꯃꯥꯅ ꯁꯔꯒꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯄꯥꯂꯦꯝ ꯁꯛꯂꯕꯤ ꯏꯃꯥꯁꯤꯡ ꯃꯆꯜ ꯁꯛꯂꯕꯤ ꯏꯆꯦꯁꯤꯡ ꯏꯆꯟꯁꯤꯡ ꯄꯨꯝꯅꯃꯛꯅ ꯃꯤꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯀꯥꯏꯅꯕꯒꯤ ꯃꯤꯀꯨꯞꯇꯣ ꯑꯗꯨꯐꯥꯎꯕꯗꯤ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯅ RPF PLAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅꯅ ꯏꯃꯥꯁꯤꯡ ꯏꯆꯦꯜꯁꯤꯡ ꯏꯆꯦꯁꯤꯡ ꯃꯄꯥꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯄ ꯌꯥꯎꯕꯤꯒꯗꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯒꯥꯔꯤꯁꯤꯡ ꯄꯨꯝꯅꯃꯛ ꯊꯧꯔꯥꯡ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯨꯛꯀꯁꯨ ꯍꯟꯅꯁꯨ ꯃꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕ ꯕꯦꯟ ꯄꯥꯔꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤ ꯍꯧꯗꯣꯛꯄꯒꯤ ꯑꯍꯥꯟꯕ ꯑꯀꯥꯏꯕꯗꯨ ꯍꯧꯗꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟ ꯂꯥꯡꯕꯤꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝ ꯑꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕꯁꯨ ꯀꯧꯁꯤꯟꯖꯔꯤ
publicity chapter sida jopi kita ba maru bena laubi kita ba tapasna mafam asira election direksi aduga bideki lekir pat jaya ai maikna lawan mafam asira election direksi hamsin hai jage hoba ulti lekir fi tapasna aduga bideki lapi jaya mafam asira election direkta ba aku bare option dari loyana nasi regulatory bakul maka nasi aku bagi position terpa asida isa na pura dari sinda pura makna tungkat piduna position terpa si yobiu isa ni lado dari sin adu tungkat tira dari yobi nama sin dari loyana dari gomba dari tandaba kota bagaimana tadi madugi orang sin kau dari extra kan dari bersih kata piduna yobiu ini apa nama Kedua yang lawan adalah hal migrasi yang lebih bermakna masih ada di dalam negara untuk posisi halapan matangga maka masih ada faktor yang ada pada orang yang sebabkan yang lebih adalah
Mudah diciptakan masih lalu kita dapat kapasna kamu sudah ada banyak dapat USA Bismillah Anita mau masuk pun ada apa yang diciptakan supaya dari makanan Ahan bertanya apa nasi lagi ke berbeda parti na lewat dengan kisah yang betul music ki hotel dan aku terkena ini apa nama temin dah lebih nama nikcing jadi
ꯃꯌꯥꯝ ꯌꯥꯎꯗꯕ ꯃꯔꯨꯞꯁꯤꯡ ꯏꯁꯥꯅꯁꯤꯅ ꯀꯣꯏꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯍꯣꯏ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯡꯗ ꯊꯝꯂꯤꯕ ꯒꯥꯔꯤ ꯑꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯥ ꯏꯁꯥꯒꯤ ꯒꯥꯔꯤꯗ ꯂꯩꯈꯠꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯊꯣꯛꯆꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯅꯤꯅ ꯐꯣꯇꯣ ꯀꯥꯞꯄꯗ ꯂꯥꯏꯛ ꯊꯥꯒꯠꯄꯤꯕ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯤꯕ ꯇꯧꯕꯤꯌꯨ